ST list any Kuki tribe Loknaba Yauna demand Hourakhre Schedule tribe ST list any Kuki tribe haba wahi Loknaba Yauna Tongan ba demand Maite Alliance ki Maikadegi Handak Nauna Semkiba anouba Mayokta Talaki Bagalona Lengaga Sibu Tagat Hourakhre Maite Alliance ki media coordinator na Tadorok Pocherol Asina High State Asida Komjalisingani Kolumdoigi May Ahum Dagi Hautuna Tokliba Matam Sanglaba Irang Asina Maram Oidaga Lamdam Asigi Miampuna Angak Pafangna Wahale Tokliba Irang amadi miyam punna waminaba asi mamang thakta gi hauna ningthina lengakpa ngamdabagi soirakpani sayet aduna lairiba suspension of operation su agreement amadi kanglon kaina changsilakpa mitop miansa sing asina set asida thokliba irang asigi khwaidigi chawba horakphamni oirakliba phibam asida miyoi kaya amana relief camp talanjena duna lairi phibam asida nauna lakraba lengak asigi chief minister na thodang lokuda IDP sing masa masagi mayomda hanjil hanaba hotnaba asisu khwaidigi maruni nauna lagliba lengak asida miyamgi interest ta thamningba maru oiba demand sing di su agreement advocate tauba illegal immigrant sing NRC gumba mechanism sisinjuna masa khangdokpa lengaki schedule tribe list gi any Kuki tribe haiba wahi asi lokthokpa poppy cultivation muthatpa amadi drug network sing thugaiba amadi reserve forest sing da lam khopchiliba sing eviction lokthokpa haiba demand asini Manipur da ingtappa purakpa asida lusingba sing punna thodang lominaba institutional accountability amadi constitutional morality ngakna saminaba mathautai lonena lamdam asida leiriba miyamna su lakliba anouba lengak asida constructive support pidna constitutional duties sing pangthok hanbada apunba oina thodang lomina si haina cherol asina makhatari Churachampur KSO na kaukiba total shutdown na Town Akaiba Pikhre Morida su protest atakre Kangpok Pi Kendragi MLA Nemsakip Gena Kuki Miyamgi Apamagi Mayokta Deputy Minister oina wasak lokhiba duga Churachampur Kendragi MLA LM Khokte amasung Tipaimu Kendragi MLA Ngushang Lusanate anina wasak lobagi thoramda saruk yakiba adubu yaningda phongdoktuna KSO na kaukiba Bandna Churachampur district ta mahausagi punsida sauna Akaiba Pikhre Khongjang manungda New Lamkada protester singna gari ani thugaiduna amang ata thogankre Teknopol amasung Morida su Kuki MLA ahumna popular government sembada saugatpa yaningde haina protest atakre KSO na kaukiba banaduna maram oiraga Churachampur district ki mapung oina Churachampur amasung Tuibong area da dukan amasung kaithen yauna karwagi mafam pumba thonglon ki lambida yamdaba protester sing tholaktuna asat awak sing tingki Tuibong bazar da hena Bangi Khongjang yamna kanke adubu numit jungba matong pung tarani thoi khara helakpada Kuki Women Organization for Human Rights na chatkiba mass public rally ga mari leinena KSO gi Bangi Khongjang adu suspend tauke mapung oina rally asida miyam mapung fana sarugya nabagidamakta Bangi Khongjang adu suspend taukhibani haina KSO gi maikedi ge cherol thoktuna miyam da khangan bad Tauna Churachampur area da publicity chatke Kuki Women Organization for Human Rights ke maikedi gi phongdorli badi hauzik lairi ba phiba masida Kuki Jo MLA singna popular government sembada sarugya ba yaningde Deputy Chief Minister Namsa Kevgen resign tawbani haina dabi tawke amaram da Chief Minister Yumnam Kemsan na lusingba anouba lengak sembada semlakpada Kuki Jo MLA Karana sarugya ba yaningde haina Kuki Women Organization for Human Rights ki lamjing makada Teknopol district ki manung chanba More town da Kuki Jo miyam na Akanba protest atakre Hills Tribal Council More KSO More Kuki Chief Association More amasung More Youth Club yauna tongan ba loop kayagi mihu sing sarugya na pangtoke ba leli adu Hill Tribal Council More gi office ke PAC taba lambida laklaga More Police Station More Town amasung More Forest Gate yaw fauduna chatluraga hanagi lamtha famda loisin ke rally du da sarugya kiwa sing na separate administration demand pigadabani popular government sembada Kuki Jo MLA sing yaw bayaning de haina kholau kya sulauke rally du ga mari lena More Town manung da leiba dukan amasung kaithen sing thonglona ke khongjang adu ki saruka moina popular government sembada yauriba Kuki Jo MLA singi fizimai thake cycle da su Yamlaba Kuki singna protest lali chatuna deputy CM Nemsa Kipgen gi thaong yaningde Nemsa Kipgen resign togodabani haina kholau kaya lauke protest lali adu satna bahona bada security force na yamna sauna mungda bathongna ki hairi Manipur gi irang asigi solution purakna ba center na thamoi sengba amasung transparent laina thabak paikhat kadabani MP Bimol
Manipurda hojik lairiba irang asigi waraisin puraknaba central government na thamoi sengwa amasung transparent leina thabak paikhatkadabani loinana state government na mapung fana thabak tawba ngamnabagidamakta mathau taba conditions sing amasung institution support sing pigadabani haina Lok Sabha gi MPA Bimol Akoijamna phongdokre mahakna makhatana haikibada Manipurda hojik tholiba irang asi santi oina waraisin puraknaba honabada irang sagatpa pamba kharana ayet apan pibagi thong sing chathari thong asi pak sana Nate jaga khara khakta zathabani hyriba elements sing asina irang asi hek horakpadagi namapung oina roll lobada natana mahausa gi fimda hanjlakna bahonabada leptana apanba pibagi thong kya chathari irang asi santi oiba moongda loisinana bahonariba asigi mayokta radical element kaya ama lairi masina maram oiraga hingsa asi chatharakibani adubu hingsa asi pak sana chathaba amanate akaknaba jaga khara zathabani irang sagatpa pamba miyoi khara asina chathariba thong sing asi yamna laibakthibani makoida awat apa kaya ama lairabasu wari watai sanaduna amasung constitutional oiba pambaina madubu loisinaba horaba yai maramaduna kanagumba amatana lobu mukhuta pairuna sanaba yahaloidabani government of India gi maikaidagesu Manipur gi hojik lairiba fibam asigi warashil ama laknaba honabada thamoi sengna amasung transparent oiba moongda thabak tawgadabani anouba lengak asigi chief minister na constituency value asi lehangadabani government of India na irang asigi warashin purakna bahonabada thamoi sengna thabak tawbada natana state government ta mapung phana thabak tawna bahonabada mathau taba fibam sing adu lehangadabani constitution gi autonomy sing asi defend tawna bahonabada anouba chief minister asina constitution gi morality adu legadabani haike Churachampurda hojik thokliba hingsa gi thawdo asiga mari lenena minister Govindas Konthawjam na haikebada Churachampurda hojik mapung phana normal haiba yadre ayet apan khara leirabasu situation asi under control makhada leire makhoi gi maikai digi pendaba kaya phongdokpaga mari lenena khongjang changsillabasu hingsa gi thawong amata thokpa leite jaga aduda security mapung phana leire sarkar asina khudaki oina action lobadi leitre adubu mafam aduda santi pamba miyoi kya su leiri hairaduna tamatamna hariba fibam asi phagalakani haike US Drug Agency na Kanglon gi wangbada salaiba online pharmacy chani rom athingba thamjinkhre Kanglon gi wangbada salairiba online pharmacy singi mathakta lokhalakpa so bukhongthang gi saruk ama oina US Drug Enforcement Administration DEA na India da best toba network singamari leinaba website chani henbada athingba thamkhre network asina chumdaba amasung prescription yaudaba hidak langthak sing miyamda piduna miyoi kya gi pusida sauna singna hale haibagi maral sirakle haina US Drug Agency asina maral sirake case asiga mari lenena miyoi mari shifagatke USDEA na online drug network asina United States ta yamdrabada miyoi bagi punsi manghanba taruklak chathaki amasung miyoi bagi haksang da chauna akaiba piba thodok mari chathakhibasu hari online pharmacy asigi mathakta komjali singani kone thoidigi hawna DEA gi Rocky Mountain Field Division na thijin bagi thabak chathaduna laki DEA na US ki pothok pu sijinari ba miyamda sasinaba pharmacy website ki matangda section waron thamkibaga loirena India gi authorities singna su network asi manghan khigadabani hairi sahi asigi January 23 US da leiba DEA field office singna online network asigi mayokta tongan ba operation chathakibaga loirena network asiga mari lenena miyoi mari shuphaba ngamki authorities singna khudaki oiba suspension order manga issue tauki DEA na lokhalakliba khongthang asi miyamgi punsi kanba amasung ngaksen gi lamda hena fagatna bagi pandamdani haiki DEA na larokliba khongthang asina online pharmacy sani gi mathakta mathau lefan kre DEA gi administrator talents kolena kanglon gi wangmada mathau toriba online pharmacy sengna lengakna ayaba pidaba hidak langthak sing yonduna miyoi haksangda sauna sokhanbada natana sibagi machak amasu ohali haiki yumthang naba Nagaland gidi district tarukta frontier Nagaland territorial authority sambagi khuyek pinakre kumjali samchama panjangkhai tareki December amada Assam gi Naga Hills district oina lairambadagi haujikki Nagaland asi oirakhi bagal lorena Manipur dagi sahi taruk angkhatna kumjali samchama pan humpu humdoi gi December da lebagasi gi mapung phaba state taraga taruk suba state oirakhiba Nagaland gi puwari da sanagi mayekna iduna lehauraga da ba thaudok amada ngarang Nagaland
Nagalandgi Chief Minister ENPO amasung Home Minister Amit Shahana Nagalandgi District Tarukta Frontier Nagaland Territorial Authority sembagi khuyek pinakre hauzik leiriba Nagaland apunba District 13 adudi Tumau Kedima Dimapur Kifile Kohima Longland Monuri Makoksung Monuland Noklak Peren Fek Samator Tuensang Saminyu Waka amasung Junhe Botani adubu marang khuyek pinakhibagi matungina Nagaland gi apunba District 13 asigi manungdagi Kifire Longland Mon Noklak Samator amasung Tuensanggi oina Frontier Nagaland Territorial Authority lehalagani wafam asi New Delhi da Home Minister Amit Shah District Taruk asigi tongan balengak lon pibinaba Akanba khongjang singchang silakhiba Eastern Nagaland People's Organization ENPO gi lusingba sing amasung Nagaland lengaki Chief Minister Nephew Rio ohungi marakta khuyek pinaduna yanakhibani panbayabadi sahi tarari thoironggi mamangdagi ENPO na makhoigi District Taruk asigi damakta tongan balengak lon ama pinabagi Akanba demand tawna lakhibani demand asi thabakta onthokte hayuna ENPO na Nagaland da pangtokpa makhl singda phawba boycott tawna lakhibani adumoina makhuyek pinaraba matungda ngarang Home Minister Amit Shah na phongdokhibada chahi 32 ronggi matungda ngasidi ENPO amasung Nagaland lenga kalone na yanaba ama purakpa ngamle Ministry of Home Affairs ki maikaidagi Territorial Authority asida fngbigani amasung pangba yaba mateng sing panglagani haike matam kyagi mangdagi Home Ministry official singna ENPO amasung Nagaland lenga ki marakta leirakpa ahoba sing mensina bahona kibani haujikti wathok asi loisilakle masigidamak aina Chief Minister Nephew Rio bu thagatle amasung wari sanabasi bu mai pakhanabagi mahaki Miyoi Singbusu Thagale Haike Union Lenga ki Makaidagi Eastern Nagaland ki damakta chakwa thaurangi thaudang lauragani haike Meghalaya Koilman da Pokhaibada Yamdrabada Miyoi Tara Sikhre kayana thiba khangdri Meghalaya gi East Zentia Hills ta leba lona yada moongda salaiba Koilmail amada khangowdana Pokhairakpadagi Miyoi kya Sikhre amasung kayana thiba khangdri hari Koilman da Pokhaibagi thaudok asida sikiba mising tongan ba report phongdoknarakli report amada Meghalaya gi DGP na Pokhaibagi thaudok aduda sikiba sinmi 13 ki haksang recover tawba ngamle haina phongdokre hyriba adu paw asikadai fawba chumbano haibadi khangba ngamdre hauzik phawada Pokhaibagi thaudok asida yamdrabada singmi 10 di Sikhre haina thajanari amasung atopa kayana thiba khangdana leire hairi thaudok asi ngarang ayu anganmada thokibani Pokhaibagi thaudokta sikiba sinmi ayamba Assamdagi laklaga mail asida thabak suba miyoi sing oigani thajanari khawdana Pokhairakhiba adu Red Hole Mine dynamite sijinaduna Pokhai hannaba honabada soibadagi sinmi singna Pokhaigadaba mafam adudagi laptoktringaida soibadagi Pokhairakibani oigani thajanari Red Hole Mining asi kumza lisingani tara maridagi hauna National Green Tribunal NGT athingba thamkraba amani hauzik State Disaster Response Force SDRF amadi Meghalaya Police na Rescue Operation leptana chathari Ningsingba yabadi kumza lisingani tara nipan gi December da East Zentia Hills District labor Red Hole Mine amada khangawdana ising thumjil lakpadagi simi tara manga matam sangna tholakpa ngamdana laikhiba amasung Komza lisingani kunmari gi October da West Asmadi South Garo Hills da Kudaki Ichau amadi Jingninghai bagi thodokta mile kayada sinmi taragi mathakta sikhiba laikre hari Russia ga lanthingnabada Ukraine gi lanmi lising yankai manga siki haina President Zelensky na phongdokre Russia ga chahi nipan chupna lanthingnarakiba Ukraine gi lanmi lising yankai manga lanphamda siki haina Ukraine gi President Vladimir Zelensky na phongdokre France 2 TV ga ngarang Akanba unaba amada President Zelensky na lanphamda siki ba makoi gi lanmi singi masing langthokibani Russia ga soknariba lana sita lebak adugi masing yamnaba miyoi kya sumang kibagi report lay haina President Zelensky na phongdokpaga loinana Kiev amasung Moscow na su makoi gi asi ana amasung amang ata nang kiva singi paudam sing sang nai na phongdorakle BBC na phongdorakpa wafam amada Ukraine da lanthingnariba Russia gi lanmi lak amaga lising humpu seki haire US President Donald Trump na lusingna sahi mari suraba lan asi losinana ba honabaga loinana tamthiraba lan asi kumza lisingani kunithoi gi February kunithoi da Russia na yumlonabada leiriba Ukraine da mapung phana landaduna leibak ani gi marakta lan sokna ba haukibani Leibak ani gi marakta soknariba lan asige warashin puraknabagi thaurang ama oina United Arab Emirates ki konung Abu Dhabi da ingtapagi wari sanarakpa ngasiga numit nini sukre wari sanaba asida US ki Special Envoy Steve Witkoff amasung President Trump ki son-in-law Jared Kushner na chawna thodang lokhibaga loinana Russia amasung Ukraine gi
negotiatorsꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯕꯨꯗꯥꯕꯤꯗ ꯆꯠꯊꯔꯤꯕ ꯏꯪꯇꯞꯄꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯃꯍꯩ ꯌꯥꯜꯂꯤ ꯍꯥꯏꯅ US envoy Steve Witkoffꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯣꯁꯠ Xꯇ ꯊꯥꯗꯣꯔꯛꯄ ꯂꯣꯏꯅꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯂꯩꯔꯤ ꯍꯥꯏꯈꯤ